Mahiroi lising kunmapanga humfumanga na saruk yaduna Council of Higher Secondary Education Manipur na lauduna pangthorakpa Higher Secondary Exam lising ani kunga manga ngasi loisin krai. February 13 Chingi Exam Center Kuntrani Panamasung Tamgi Exam Center Humfutara Mari Punna Exam Center Chamaga Tarani Thoida Pangthokliba Exam asiki ngasi aroiba numita Elective Languages ki subject sing thoki. Ngasi yoina exam asida pamdaba thodok amata thoktana yamna ingna tapna pangthokhi. Exam Center Singda Cohsem ki Controller of Examination o joina luchingba official sing na yengsin ki. Panbayabadi handaki exam asida Science stream da Mairo lising kun ka chanipan ka marifutara humdoi, Arts stream da Mairo lising taret ka chatru ka kuntrani thoi amadi Commerce stream da Mairo chamnga ga nifuna saruk yakhibani. Loinana exam asibu kanglon chumna pangthok na bahonabada miyoi ahum na saba Cohsem ki Flying Squad team Nifu Nipan Amade, Mairoi Loop Singi volunteers sing na exam center sing da koi na chatuna exam asida aran ba pambay sizina ba ting na ba akan ba thabak sing laukhatli. Manipur gi irang na maram oiduna Cohsem gi official sing na changbaya ba chingi district sing da su tongan ba nodal official sing haptuna exam asi kanglon chumna pangthok na bahona kibani.